ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯁꯃꯥ ꯍꯦꯞꯇꯨꯂꯥꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯆꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯃꯍꯩꯔꯣꯏ ꯕꯦꯕꯤ ꯁꯅꯥ ꯃꯤꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯁꯤ.ꯕꯤ.ꯑꯥꯏ.ꯗ ꯄꯥꯏꯍꯟꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯃꯗꯤ ꯑꯍꯜꯁꯤꯡꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯂꯨꯆꯤꯡꯕꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯁꯃꯥ ꯍꯦꯞꯇꯨꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯤꯁꯟ ꯐꯣꯔ ꯏꯀꯣꯅꯣꯃꯤꯛ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯥꯔꯇꯤꯁꯟꯁ ꯀ꯭ꯔꯥꯐꯠꯃꯦꯟꯁ ꯑꯃꯁꯨꯡ ꯄꯤ.ꯑꯩꯆ.ꯗꯤ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯏꯟꯗꯁꯇ꯭ꯔꯤ ꯄꯤ.ꯑꯩꯆ.ꯗꯤ ꯁꯤ.ꯁꯤ.ꯑꯥꯏ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯄ꯭ꯔꯣꯃꯣꯇꯤꯡ ꯑꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯑꯦꯟड ꯍꯥꯔꯅꯦꯁꯤꯡ ꯑꯟꯇꯦꯞ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯣꯐ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯁꯥ ꯍꯩꯔꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯤ.ꯑꯩꯆ.ꯗꯤ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯌꯣꯛꯈꯠꯇꯨꯅ ꯑꯃꯁꯨꯡ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯄꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ Practices and culture. Geographical indications are highly interwoven into rural lives which employ traditional methods, practices and know-how to produce these goods. With the protection assured by the GI registration, pirates and counterfeit cannot intrude on the markets, and the consumers are guaranteed of the genuineness of the product, and quality assurance is also helps in brand building and add the commercial value. I hope this country will catalyze the local entrepreneurs and artisans to make advantage of government schemes in developing their products and marketing them. I also hope that setups and there would be steps take up geographical indication of more crafts. I wish conclave and success. ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯇꯦꯛꯀꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯍꯥꯏ ꯃꯤꯇꯦꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯒꯤ ꯄꯨꯀꯩꯕꯨ ꯌꯣꯛꯈꯠꯄ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯊꯕꯛ ꯄꯤꯔꯤ ꯍꯥꯏꯈꯤ꯫ This is our proud moment and a very important that this PhD Chamber of Commerce is there. The capacity of this PhD Chamber of Commerce and Industries can play a very big role for the promotion of these products. This is my responsibility to do something to create a new atmosphere in the state as a minister in charge. I don't know, I cannot say how long I'll be here as a minister. I may be moved out tomorrow, but what I feel is that, so if I do something and if I create something new and innovative things, that would be my achievement. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ
Minister Biswajit Nahai Kanglapat ki footbridge asi loshilaba matung lakadori bachahi lising ani kungi January tha fawgi manungda BT Park Kaishampat amasung Imphal College manaktasu footbridge sing thamnanaba thorang tori haiki. We have actually planned for as of now. We are actually planning to construct more because for the convenience of the people and for the particularly for the pedestrian and the state. So we have just actually slightly completed this Kangla one, and the BT will be completed by the end of the November, and this Kashampat by December, and at the same time, so there is one footbridge also near the this Infant College. So that we are trying to complete it by either by end of the December or maybe by the beginning of the January 2020. That is the new year. Leibak amagi sen thunggi phibam phagat hanbada lomi singi achoba thodang lei haina Krishi Vigyan Kendra Bisnupur gi chairman hanagi Union Minister T.A. Chaubana phongdokre. Wafam asing asi lauda leiba KVK Bisnupur gi holda pangthokpa lomi singda double income laknaba tongan ba item sing yenthokpa gi thoramda phongdokhibani. KVK Bisnupur na sinduna pangthokiba input distribution gi thoram aduda Manipur Technical University gi Vice Chancellor Professor L. Tombi amadi KVK Bisnupur gi Head Dr. R.K. Imotombasu saruk yaki. KVK Bisnupur gi Chairman T.A. Chaubana makha taraduna KVK asigi makha da leiba lomi singda kumja lising ani kungani thoi faubada double income lakna ba honabani. Leibak amagi sen thungi phibam phagat hanbada lomi singi achoba thodang lei chinjak haibasi yamna maru oi maram aduna KVK asina ngasi faubada lomi singda mateng pangduna lakli lomi singda ahenba income lakna ba yen ok nga macha chengum yauna item kaya piduna ahenba income lakna ba honabani masida lomi singna pukchal sengna thabak tawbiu haiki masigi leiriba lobu singde asuki matik advance hoirabani nakoi karim to wagano lomi na khwaidai nungaibo gani aikoi chinjak yaudana lari haibi yaroi chinjak yaudana engineer hoi yaroi chinjak yaudana pressman hoi yaroi asai chak lama mani mayam akoi chana no puthu iban hoina khwaidagi maru ni punamak tagi first priority se akoi agriculture oi pham thokpane Ahanba phase ki oina khangatlaba farmer humpu henbada ahanba tangkak ki oina nga macha yen ok chengum yauna item kaya yenthoki thoram aduda saruk yakhiba Manipur Technical University gi BC Professor L Tombina haikibada KVK Bisnupur asi University asigi makhada affiliate tawragani darkar oiba office memorandum thokadaba dangaire ngasi farmer sing da piriba potlam sing asi ningthina yoktuna income hena lakna ba honasi haiki Kaza aku jindayal ko upadhyagi center sida angtori ba course mayam siga aku MTO no Manipur Technical University state government university si asiga kainuga nga sila culture gi nga sila culture gi tongan ra aku dei khalap thokre masida hariba institution mayam je punsin na bo hona jari adu matung ina masai aku idumat yamna mari lena ba adu agro engineering ga habe course hangtoga maramdi masi aku next year dagi aku Manipur Technical University na affiliation pi ba habe ma almost see on thokto badangare masi almost decision low mani Chatliba tha sigi tara humdoi fawbagi manungda lengakna maheroi baby sana misigi case asi CBI da paihandravadi thangnaba numit ki ayuk pung taruk tagi thangmaiban pumbada pung kunga marigi sintha leptuna khongjang changsilagani haina misi asigi mayokta sem khiba JAC na lauthokre ngasi thangmaiban athletic union thau ground na pangthokhiba paumi singa unaba amada JAC gi convener L Gyaneswari na mamang thaktagi hauna JAC na special investigation team SIT asi muthat pina ba haikrabasu ngasi fauba muthatana leiri adubu SIT leibagi kanabadi fangdre mara leiba mioi sing niom chumna thigat pide school authority gi maikaida lepagum tawi Haujiksu awaba taraba imungi mioi singda tongan ba maral pishinduna aranba statement thangatuna case asi lana chatkhina ba honari masina maram oiduna case asi CBI da pairabasu ona tainana chatkigadra haibagi chingna ba pokle karigumba lengakna case asi gi matangda thawoi wawoidana leithokpa tarabadi JAC na miyamga loinana hen akan makhongjang kaya changsilagani haiki Hojik court aranba mayam mama pisalibase masi lepiu habase home minister amasung chief minister mieng changbiu amasung achumba SIT gi statement achumba singa do puthok bidona
कोर्ट थागत पियु लोइना लोइना ना एसआईटी की अरान बचलिबा आयो से मसी सिंदोक पिरगा अचुंबा चटपा आयो म थंबियु हौजेक फावबदा असुक वारबा मचा काइनाबगी मैसाक ना अदुगुंबा मैसा लांगबा इम्यून सिंसिगी अरानबा अदुगुंबा इन्वेस्टिगेशन की रिपोर्ट नाते पिखटपसे अतुबा मतमदा लेपियु अमसुंग अखोइना डिमांड तौतुना लाइबा 161 पुलिस की स्टेटमेंट लौगदोबा विक्टिम फैमिली की मागी मापागी मागी मपनगी इमुंग मनुंगी असुंबा 161 से अथुबा मतमदा लौबिदुना इन्वेस्टिगेशन असिदा हापसिनबियु अमसुंग लंगला लंजिन फनबदा अंगांग असिबु हाटपिबने हाइबगी असुंबा लंगला लंजिन फनबदा मतेंग ओनेनाबगी अखोइगु सीएम अमसुंग गवर्नर होम मिनिस्टर ना मियंग चंगबियु हाइबसे जिसकी माइकेदगी थमजरी All as home da leiriba ahal sigi hingbagi hak khongaw narakpa matamda Manipur Human Rights Commission chap chawa thabak sing lokhatkani haina Manipur Human Rights Commission gi chairperson senior advocate Khaidem Manina phongdokre wafam asing asi mongsangai da leiba All as home da free health medical camp amaga loinana pangthokhiba Human Rights Defender Manipur na lingkhatkhiba chahi manga mapum pharakpagi kumon thoramda paumi singa unaba amada haikhibani Thauramadu da saruk ya badanatana home asigi fibam su yengsiladuna senior advocate Khaidem Manina masa matomta thaksaba ngamdrawa ahal oiraba mama mapasing asi macha oiba singna yengsin bigadabani hairibani karigumba thabak tauriba macha masu singna mama mapa oiba singbu yengsin bidraba amadi tathi taoina tauba tarabadi aingi matung ina makhoigi mathakta chairak pibayai Maramaduna all as home da leiriba ahal sing asi ningthina yengsin biba mathau tai hairaduna karigumba ahal sing asigi hak khongaw narakpa tarabadi madugi chap chaba thabak lokhatnaba honnagani haiki अखोई हजिक लेरिबा ए सिगी सिदा मचा मसुना लुना तौबा तुरेनगी सिंगबु हंगना चेनबा हाइबेदो मचा मामा मपानदी मचा ओइबा सिंगबु लुना दम तौबा हाइरिबा मचा मसुदुना मु मामा मपा वरकांदा मोइगे सो मु मचा मसुदु लुना तौबा अदुगुंबा मामा मपाबु थेना तौबा तारदे आइनदा सु यादे मागे मेंटेनेंस तौनना बा मेंटेनेंस तौबचे नुपी अमसु अंगांग तबु मेंटेनेंस तौबा ना शहर पिसिदा 125 share पिसिदा याउरियाबा अदुदा नतना अदुदा सु तुम हाइरे अदुगा तोंगान बा हलमनगी लेरिबा एक तसु जिति ओल्ड एज की अदुमा लेरिबा लो सिंगदसु हलमन मचा मसाना मसाबु थाकचबा ngamjadraba अदु मचा मसु सिंगदुना थाकबा ngam खोपदि ओइरबा अदुरदि मदु थाकदबनी हाइबा अदुमा लो सु लेयबा अदुना मसाना ऑफिशियल थबक तौबा को कनोगी ऑफिस के थबक तौबा मी सिंगना मामा मपा बोलुना तौद्रे थाकपीद्रे यंगबीद्रे हायरगदि मदु आइनगे मतुंग इन एक्शन लौबा यानी ऑनरेबल चीफ मिनिस्टर हाइदि चुम्मेबा हौजिक लेरिबा ऑल एज होम दा लेरिबा सिंगसे हल लोइरबा ngakतनी मोइगे राइट मोइगे ह्यूमन राइट से असि निंथि जना ngak पाइबसे तौदबा यादरबनी मसि बीइंग ए chairperson of Manipur Human Rights Commission ओइना अहल मनसिंगी राइट मांगकपदा राइट पु खोंगौनरपदा अखोइना अदुम दरकार लेबकांदा अखोइना सबसाना मोइगी राइट सिंगसे प्रोटेक्ट तौनबा प्रमोट तौनबा अंगम मोंदा होनगनी हौजिक पाउगी मरक थतना अतेनबा ब्रेक अमतंग लोंबिनसी नुपी अखोइगिदी खोंथांग खुदिंग सेक्सिनिंगाइगी सेक्सिनिंगाइ ngaktani मफम मतम खुदिमक्ता अइना चेक्सिन्दुना तलाक्ली अदुबु महौसागी खोंचटनिना खुदोंग थिनिंगाइ अतुमक ओय मणिपुरदा अहान बोइना इरमदम मसिदा साजबा निंगोल खुदो अदुबु ngasiди अखोय चिंगनानिंगाइ ओइद्रि अखोइगिदमक ब्राइट एंटरप्राइजेस की निंगो खुदो US Pizza and Fried Chicken at Sangai Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come!
Taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Break matungda makataba pau pizari. Miyoi wa khudingbu nungsiba ngambagi wakhalon leirabata ingna chikna leiba lamdam oiba ngamgani haina Bishnupur Kendragi MLA Govindas Konthauzamna phongdokre. Wafama singasi Konthauzam Gondrendro Foundation sinduna mahaki yumda pangthokpa Oles Widow Pension Scheme yenthokpagi thoramda athoiba mithunglengi oiba warolda haikibani. Mahakna makha taraduna miyoiba khudingmak amaga awan nungai saruk yaminaduna chaukat minasi haiba wakhalon mahaki apokpagi mingna semliba trust ke Gozendro Foundation na Manipur lengaki maikaidagi Oles Pension pibada chitha horaba ahal oiraba singda Oles Pension piba amadi nauna mapuroiba kaina khrabi nupi singda mateng kharadang oinaba ngasi pension gi senfam asi pibani. Makata na mahaki leizava lantumdagi tangkai ama trust kathoklaga Oles Home amasu chahi sidagi saba hauragani. Mafam aduda macha masu singna thawoi bidrava ahal singi seva tauduna punsi lelagani haiki. Akoi foundation sina salaibo oigani. Foundation sina salaibo oigani maram inherit property aina ipa ipu singna thambiramba aigi lan singa sigi 50% akoi ke Gojendra Foundation sida koi pire haijariba. Masigi lakwa sourcing sina akoi na hayeng lai oigragasu asigumba foundation si ningthi jana lehoba yananaba makhata na all age home amalin khalli basi leijariba ngasagi ahal loiraba ipa sing ahal loiraba ima sing se masigi tung koiba phawbada hayeng ningthi jana salaiba ngam haunanaba adumaina pandam thamjabani government na duda contribute tawirapadi karim kaide adubu whereas all age home salaiba sidi akoi foundation sina salaigani. Ngasigi Thoramaduda Bishnupur Kendragi Madungda Laiva Ahal Oiraba Mioi Chanipanga Humfuni Thoida Thagi Lupa Chamagi Changda Tha Taragi Oina Lupa Lising Amamam Amadi Mapuroiba Kaina Krabi Nupi Chamaga Kuntran Nipanda Thagi Pension gi Senfam Oina Lupa Chahum Sahum Yenthoke. Kanglei Paki Maning Tamba India gi Makhutta Takiba Numit October 15 da United People's Revolutionary Front UPRFM na Manipur Pumbada Pung 19 gi General Strike Lauthokle Haina Aina Thingkraba Lalahuluf Information and Publicity Secretary L. Rolin Elias Thopangba Maitaina Thadorokpa Cherol Amana Hairi. Cherol asina makha taraklibadi October 15 na lakpada aikoi ireicha singna karamna India gi makhuta ning tamba mangkhibage haibadu hangatna nainaduna yengba mathautai. Khunai asina ngasi lepliba khongpham asisu mamutana nainaba matam oire. Masigi saruk ama oina kanglaicha singna chahi khudingi September 18 na lakpada Manipur gi manung amasung mapanda karamna Indiana Manipur gi ningthau Buddha Chandrabu Silong da kauraga namduna merger agreement hariba cherol asida khudek laukhibano haina mafam kaya da pangthoktuna khana nainarakpa asimak masagi ning tamba taliba khunai asigi miyam amadi revolutionary ihau singi manglomda changsilakpagi saruk amani haina laubayai hairakli. Malem gi tongan ba mafamda pangthoknabagum National Health Mission amadi Indian Psychiatric Society Manipur State Branch na sinduna Mental Health Promotion and Suicide Prevention haiba thimda kunganipan suba World Mental Health Day gi palan thoram ngasi Janemski Auditorium da pangthokre. Tongan ma Medical Institute gi lakpa mahairoi amadi CSO singna saruk yaduna pangthokhiba thoram aduda State Health Society ki Director Bunlunman Bulnamna wakhal lainana naraba miyoi singbu wakhal tahanba amadi masa matomta sijabagi thodok kaya asi hanta hannana hotnabada mipung khudingmaki thodang changi. Maram aduna miyamnasu asigumba thodok kaya asi thoktanaba kari tawba yabage haibadu nainaba mathau tai. Masida healthcare worker amadi medical ki profession da leiriba singnasu miyambu wakhal tahanmagi tangai fadaba lei. Maramaduna state asida leiriba health and wellness center singda anoba khusu kulai ga loinana expert amadi counselor sing thamduna masa matomta sijabagi thodok kaya asi hanta hannanaba hotnaragani haiki. It can become a platform where the community can get the first level of assistance, the first level of consultation. If you find a neighbor or a family member who is having some signs of mental stress or some signs of abnormal behavior, we now have health and wellness centers which are not far from your locations, where there are trained
health personnel who can help you. And the 81 number will increase, it will go up to 200, 300, it's an ongoing program. And I'm happy that this foundation, so that from there it leads on to the higher health facilities up to the tertiary level, where our brothers and sisters, our family members, our friends who need the health care on mental health. Ngasi Moirang Bazar Maikai Edongi Mairang Paibi Singna Sinduna Hiram Kudimakta Sotharaba Moirang Kendrabu Kallu Haiba Banner Makada Wakat Mifam Chathakre Wakat Mifam Aduda Saruk Yakibi Maira Paibi Singna Manipurgi Puariga Sagonariba Moirang Kendra Asi Hiram Kudimakta Sothaduna Leire Lambi Thongi Fibam Chadre Maram Aduna Mari Leinaba Authority na Athuba Matamda Meeting Changbiu Haiki Bharat ki tongan-tongan ba mafamda pangthok na bagum ngasi Juribam BJP mandal na sinduna jati gi mapa Mahatma Gandhi ki chamaga yangkhai suba birth anniversary ga mari leinana Gandhi Sankalp Yatra pangthokre Relay edo Juribam gi Divong da leiba Juribam BJP mandal gi office tagi horaga Juribam gi treasury fauba chatke Thoram asiga mari leinana Juribam BJP mandal gi president E Semorna Mahatma Gandhi na Bharat ki mafam khudingmakta santi gi paujal puduna chatkiba khongchat adu ningsingba oina thoram asi pangthokpani thoram aduda saruk yakiba MFICL gi vice chairman K Sarat Kumar na ngasigi relay asi Mahatma Gandhi gi chamaga yangkhai suba mapo kumon ga mari leinana pangthokpani thoram asina Bharat ta leiriba kanglup khudingmakna Mahatma Gandhi gi wakhalon bu saugatli haibadu taklibani haiki Bharat Laiba Jati Punama Jati Bijati Kaidana Rashtrapita Mahatma Gandhi ne Pamjaramba Mahaki concert aduda Mahaki concert aduda Epipunamuna Sarupyari Haibasha Asi concert cinema Chenatai Malemgi tongan-tongan mamafam singda pangthok na bagum ngasi Thobal district ki manung chana leiba Hairok High School dasu World Side Day 2018 gi thoram pangthokre District Health Society Thobal amadi Lions Club Kakching Greater ki meeting makada National Program for Control of Blindness Thawalness Sinduna Vision First haiba thimda pangthokiba thoramaduda athoiba mitunglengi warol piraduna MSTV ki editor N Uttam Kumar na mit haibasi yamna maru oi masi soklagadi yamna nungaite maram aduna mit pu yamna chekshina thamba mathau tai mit uraktaba haibasina aikhoi mioibada yamna awaba oihalli mamangai matamga hojika yamna khenare Haurakliba naharol singna mobile phone toina sijannarakpana mit sokpagi achok maram amasu oiri maram aduna haurakliba naharol singna mit soktanaba hotnasi haike Mobilization tabagi lapsida ayamba akoise mobile china ngawe anju na chuna ngawe sa koi swai wa de chu to bring na mit the sokpama live sima se koi spike ni ya section of the crowd mit si so ga de kitan hakas ba koi base de yamna no ai tabana यार को कोई निमना मसला है साथ साथी मैं आपसे बारी से सिंगर में कोई विजन फर्स्ट टाइम से मेरे से उधर का दिया अपने और कोई अपन उसको तो कोई नहीं लाइक पाम कोई साल को कम दे एनी कोई मतलब पाम को मुआई तो को Nakal amaromda Kakching Phosupata leiba lanleiba marup nasu ahumlak subo oina World Side Day 2018 ga mari leinana haikak pokpi da leiba Mission Blind School da tengbang polam sing khusinakre Hoji amuka na atenba break amatang lominasi Diwali amasung Ningol Jacobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari Hauzik lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lapliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur.
ब्रेक की मतुंगदा मयाम अमुकन तराम नोकचरी मखाताबा पाउ पिजरे MS Bablu Enterprises की माइकैदगी मणिपुर की इहान हानबो इना इम्फाल वेस्ट बाबूपरादा इलेन ब्लॉसम्स एंड ग्रीन स्टोर एंड गिफ्ट वॉल हाइना मिंगथोनबा गिफ्ट स्टोर अमंगसी हांगदोखरे थौरम अदुदा सरुक याखिबा गिफ्ट स्टोर की प्रोपाइटर बाबलू खांगेम्बमना हांगदोकलिबा स्टोर असिदा वर्टिकल गार्डन खुसेमगी उपाम्बी लैना चिंगबा कया अमा मियामदा फंगहनबा खक्ता नतना खुदोल पोत कया अमसु याउरी हाइरिबा पोलम सिंग असी का हेना तांगदबा अमदी क्वालिटी लेबा ngakta oibana sel thungi matik chadaba imung manungi oinadi aduki matik kanaba piragani haiki cinematography photography editing film equipments amadi recording na chingba kayabu khudong chaba piduna artist singbu yokhatnabagi pandamda Encam studio kowa film Center Studio ama ngasi film forum Manipur gi chairman Samjet Sadbam Mangol Jauna Thobal Khetri Lekaida hangdokre thoram aduga mari leinana film forum Manipur gi chairman Mangol Jauna film forum Manipur asi jati ama khaktagi nate Manipur da leiriba furup pumnamaki yaifana ba leiba furup amani artist singbu yokhatpa amadi film gi lamda miyamda afaba pautak pibana mapum oiba thodang lauriba forum amani Maram asina lamdam asina leiriba furup khudingmakna mot manana amata oina thabak tawminasi afaba khunai ama purakna ba hotnaminasi haiki Prime Minister da leipak asida mo flincing ki thabak hengalakliba asida nungnangba fongdokluba India ki masak nairaba miyoi yangkhai ki mathakta sedition case pansin kiba adu handokle haina Bihar police na fongdokre Tongan ba source singdagi fangba paugi matung ina Bihar police na aranba case file tawrakhiba Sudhir Kumar Oswagi mathakta mari leinaba IPC gi section gi makhada case ama file tawgadori hiram asigi matangda sedition gi case sing asi kakthatpaga loinana karigumba maram amata leitana aranba case file tawrakliba miyoi gi mathakta thabak lokhalagani haina ADG Jitendra Kumar na fongdokre hauji amuk sanabagi pau fangbigani Asigi ahumdagi hauduna Russiagi Ulan Udeda chathariba Aiva Women's World Boxing Championship ki KG Yankai Matoi flyweight ki kanglupta Manipur gi boxer MC Mary Kom na mahaki lamba oriva Colombia gi boxer Ingrid Valenciabu maithiba piduna semi final changkre Irai numita sanagadoriba semi final bout asida Mary Kom Turkey gi boxer Busenas Karkiglu su thingnaragani ngasi ayuk phong kiba Manipur gi pause singda kari kari maroi ba pau yaw kibagi haibadu mayam puna mutang khangminasi LUCHINGBI Times Law and Order fagalakpaga loinana Manipur da apikpa industries chawkhanlakli voter list mitop hapchin bada khut yawram labadi rajniti thadoke Joy Kishan nupi lal gi mingda sel khairamba nupi ahum fare Chief Minister ga rim sodok ki JSC ga unakre Sangai Express Economic Activity Yamna Fagalagli Chief Minister Fibam Soklava Thong Lambi Semba Ngamlaroi Hairagana Toglo Lupa Crore Mari Henbagi Drug Sing Fare Jail the Thamli Hairaga Jain Hospital the Lairamle Pogna Firm Barak Amadi Makurthong Apiva Matam the Loshin Gadavani Hauzik Lairiba Ariba Thong Chakoba Mamang the Loshin Dravadi Lambi Thingzilagani TDC Border List Amitop Sing Hapaki Damak Government Action Lobangam Gadra Joy Kishan Umdra Suba Territorial Army Day Pangthokre State asida Santi Lakpadagi Economic ki lamda Singthaba yana Makhal kayagi thabak sing paikhatlei Chief Minister Naharol gi thauda Manipur da law and order fagalaktuna lalol itik amasung sel thungi fibam mayon manglom da changsin mangamlei Chief Minister Barak amasung Makurthongi ubak runner sing amasung lambi numit 10 gi manungda semjindradi lambi thingzilagani TDC Atamna miyam di yentokadaba cheng lana haina thokibagi hearing gi damak nongmagi oina jail pikre Landhori amasung phagalaba sing jail da laibagi mahuta hospital gi special ward ta nungaina leiri Joy Kishan Huyen Lan Pau Manipur da suicide tawagi chang wang khalagli sahi asigi oina
August tha phawbada mioi kunthra mapan masa mathanta sijakre. Central government employee amasung pensioner singi DA sada manga hingat hankre. Special school amana tafom thokko mayam tawba ngamdana leiri. Anita Court na Om Prakash ta lupa lakh ani fine thi hankre. Lamdam sida ing tappa purakna bahona bada Territorial Army na thodang lauri. Chief Minister Sana Laibak Minister MLA Singi Scott amasung police ki gari sing logi wangmada chalai hali. Insurance yaw da police ki gari sing maning tamna thauri. Central government ki employees sing chada mangagi ahenba DA piragani. Chief Minister Micro industry da Northeast Manipur na makok oiri. Thong semdrabadi gari chattanaba firep laurakani TDC. EJL Express Voter list mitop hapchinba official sing government na action lawba ngamgadra. Joy Kishan Imphal Jirbam lambi numit 10 gi manungda semba loidrabadi thingzillagani TDC. Law and order gi fibam fagatle sel thung gi fibam su fagatle. Chief Minister Mitai Pangal Singsu scheduled tribe list chalhangadabani. Dharma oli haibagi damak khuldagi tanthokhiba kanyam tawi. Iraiba voter list mitop hapchin bada chenaram lavadi politics tagi toke miyamna social boycott tawbiu. Joy Kishan Law and order gi fibam fagalakpadagi lalol itik sel thungi fibam anawba mayonda changsilakli. Chief Minister Kani KG taraga kona namiyo ani fare. Aroibada maroiba pau amukana pizari. Aikoigi nat amadi channel bibu ngak senduna thambagi tangai fadaba lai haina Manipur gi Governor Dr. Nasma Heftulana haikri. Leibak amagi sen thungi phibam phagat hanbada longmi singi achauba thodang lai haina hanagi Union Minister TA Saubana phongdokre. Chaliba tha asigi tara humdoi fawgi manungda lengakna mahairoi baby sana misi gi case asi CBI da paihandrabadi khongjang lakadauri. Amadi ahal singi hingbagi hak khonggaw narakpa matamda Manipur Human Rights Commission chap chaba thabak laukhatkani haina Manipur Human Rights Commission gi chairperson Khaidem Manina haikre. Hauzik Paubagi di Times of Manipur Nungthil gi pau matang asida loishinjare meeting tabiri basingbu amukana kurumjari.